welcome back to my YouTube channel. Miyam ngasi se akhoi Panthau gi birthday ni aduna ngasi se magi birthday gi gift ka cake amma ka tawni aba ado masa khangde akhoi na surprise pi doi ni mangonda aduna jengmina si miyam ado miyam asigana inaw nupa na cake se pure asigana ichanupa na kanna sofa mathakta mathantan sanari amuk kumdhare mase aruki serelek su pijara baniaba luja sothok pire asigana palem leire bobok su lại palem lu san loi de cake su pure mayam ko aina cake se utlingai sida ichanupa na makhutna paisalure ado miyam akhoi ujik se cake kaktagi ready oinare happy birthday happy birthday to you Panthau happy birthday to you mà lời cái nó lời bốc lên rồi này đang lâu rồi này dạ lâu rồi mà cái nó đó này thấy không còn nó bị lâu rồi xong mới là gì ai đi rồi à lâu rồi nữa nó khai lên thằng mới đây gì rồi ăn ngang này rồi đó mà nó đây lâu Pami na ilo sambo da ilo. Kadang-kadang ilo na yan dami. Pami ilo ba? ado miyam akhoi Panthau gi mapong numit siga birthday tawri se akhoi hana su adum chumna jum simple da lai khoramaga adum toyaba do handak se ai su dum da lakpasida punna oina adum cake se tawrasi aina adum tawri ni aba tono da Ima. Sama tono da bidang ko iru Kamu dah. Masukkan jari lagi. Saya cipit. Kamai tiduri. asigana bobok na khudai mugagi khudai amaga lupa chama maga pire sigana inaw nupina diary oina bagi ama pire de palemna cake se oina leibire Panthau gi oina gift miyam aina Panthau da t-shirt ama dum pire nahan bisar market ta oina chat koiba chaluyaba aduga lairakpa furit ni adudo oina sum pire Lautak piro na? Lautak piro? Puto kay nung dati. Hangdak piro na? Ang do ba mana handok? Okay. Sino ulit kanjabra? Kanjabra ba tuja? Pang ba? Lala. Ay, magka. Ilisa leire ilisa she ilisa leire Panthau gi birthday gi ilisa thongani ngasi de asigana ama
खाबक nga ani thokna leire ilisa se horen thongaga ucharage sigana khabak se leire mayam ujik se ilisa thongba se loire ujik chak khaidoga mu panthau da pijarani hana asiga ujik chak se thonge haijang se thongna punamak loire ready da asigana angauba asagi nga do angauba oina ngaubire do islat amaga ametpi amaga tawbire do nga ilisa thongba amaga tawraga kawai tawi mana hawi Elisa thong người hào palem na thong hào Elisa thong sẽ hào haijang thongba khotpa ngauba punamak se palem na dum tawre akhoina dum jaubi re help dum tawbi ado punamak se palem na thongi niaba jam joni chak joni oni ngasi se panthau gi mapong numit se kari haining nasi pom si da eng tunggi punsi chang na tiga su punsi dana miyam gi ya kana ba thawum kaya pangdok pangam ba ojagi adana la isori mapu magi mapam da satam ni jari mafam si haiga ya ki ajani mase dasan jari mea mokhoi uji chong khiri chage tawri je kanagi no ado miyam asigi video se kon nungalaga ayukta nambani aba ado narang panthau gi birthday da akoina sagom khiri se hauge tawba do haubado nam haudare aduna nungalaga oina sagom khiri se haulini aba adugi video se matenga ma asiga hapjabani ado miyam aigi video se miyam na nungsibiduna like share subscribe tawbiramu ado aigi video se matang asida loisanjarage mathangda muk thengnarasi